Iran की President Masoud Pezeshkian amadi Russia की President Vladimir Putin की मरक्ता Moscow द 17 January द Comprehensive Strategic Partnership Agreement amada seal sign थानखरे मसी ओइरक्लिबा geopolitics asida hingnanaba mathak thongnaba makoina ngamnanaba lalong ama yalakpani masida country mayam amagi especially West Israel asina chingba makoigi oina yanuma khanthaningai oiba step ama oihalle amarom the country ani asigiti yamna important oiba thabak amani reports the hype masigi deal as a defense amadi counter terrorism culture and tradition punamak asida especially field punamak ta amaga support tawnabagi wafam kaya yauri hairi defense pact asigi matungina Russia amadi Iran ki marakta khuchukulai pinagani sinnagani yongani leigani amrom de Iran nasu Russia da pigani yongani khuchukulai asina chingba amasung thabak thoram kaya ta business ta trade ta makoi masen ase amaga naksin na ba amadi khwai de ki important ba maru opang country ani ki marakta on thokle kharani mamagda North Korea da Russia ke President Vladimir Putin chatuna Kim Jong Un ga masigum wari kaya sana ki amasung yamna important deal kaya tawnara North Korea amti Russia ke marakta machin manaw amagum naksin naki masigi matung de chat thari war asida Ukraine ki chabukta North Korea ki makoigi army ke thajil luktuna Russia ki army kumna mahut sinna North Korea ki tabak suri matawasumna North Korea ga naksin nakibum Russia amti handak Iran ke marakta hanaki naglakpani adubu handak ki deal asigi matungda amuk hena naksin nakibiki pauni masigi step ase atopa Russia amadi Iran ki yeknaba singi oinati yamna khanthaningai oiba du ko machak ama oikre amorom da Israeli cabinet na makoi ki marakta ki minister kaya na oppose torabasu Gaza ki war as a complete ceasefire oiragani haida masida sign thakre amasung hayang nawai hayang thokap no mitagi ti masigi war as a pumlep lagani amasung Gaza ki public sing harau boto taseng na masi aseng boto on kre masi ki thabak asida khwaidagi chawpa road loki base Qatarni amasung Egypt su marakta yawi haida panate masida Joe Biden hai ki malti masi ki deal ase porakpa ki tamakta aina yamna chawraba thabak suki amasung masi ki credit engon de pifam thoki masini Joe Biden salam dai sida masi ki thabak apawase mana torambani haibasi miyam amagda utpagi paw thai masi ki matung da Lebanon dagi su Israel ki forcing amuk hana pagi opom ni hairiba forcing as a complete withdraw torakpose around 8 days muktani time pili se masigi manungda mokoi thorak hobki wama lei masina takpadi hojika Israel amati Palestine ki marka chathariba war Israel amati Hezbollah ki chathi marka war ase kharani post oiba tare ase ki matungda kari amuk tawrani Middle East da war amuk oirak lori gatra hadu reporting na hype masi post amani pothaba amani adu Israel ki mokoi ki maksad mokoi ki aim objective ti loiba leitri aduna mokoi amuk hanna masigi war asida chuang thanrakani hai bo pom ase mention tawi amrom da Yaman ta handak America na mok strike tawraga su Yaman ge kanglup sing han balaite makoi ki mi lak ki chang da Yaman ki street sing da thorak laga laukhi amasung makoi Gaza ki oina lep kani amasung han balairo haituna kasam sakre aduna Yaman amati Israel ki marka cha tharipo war asida khwaida ki chawb interruption Israel da toraktana ba Yaman da America amati Britain na attack tawbani amasung Yaman ki mi sing diswan hante adubu nahan hauki ban ama hauki ba irai namit asiki saktam sathiki makoi street sing da punna mi masing yamna thorak laga launa ki khongna ki amasung Gaza ki damakta hanba leitana makoi sokna gani haibu ki wafam asil slogan oina lauduna laki haibu ki paw mas leire amorom ta America ta chak ni pamai California ki Los Angeles ki county punamak asid ta chak le se masi handaba leite amasung lakliba week asi masu amna kana chakani haibu ki paw ni ngarang ti amna chorba solar panel ki battery kya tang lai pam pam sida pokhai kre masung masi amna chawpa news ama oiki maram ti ba da lai pa mi sing ase chai ba pokhai ba du ki meisa mak lang da basu ma tagi battery sing chak pa ki thorak pa phat ba gas sing aduna makhoi ase am sathina awa ba ana ba tarani hai ba khang ba da ki hai pa mi sing ase yang ni evacuate taw ki order pi ki masi ga loi na ma pam kya da hujik mai ase am chak li mai ki marak tak akan banong sit pa maram na makhoi ki mi sing ase hujik awa ba da lai ri hai pa Los
Angeles as a film city ni amasung film city sida chaw film stars kaya gi mayum makai chak to ka ta to loi kre hai ki pau ni hojik ka California ki saktam ase am sathi aduga masi da hellfire ama oire amasung hellfire ase karam haina chaklam bani hai base California ki mai chak ase uraga di khangbang am pani sini amram ta Russia amati Ukraine ki braka chathri war ase hojik heavy oire cook sari pa mapam sida hojik heavy war chathri amasung cooks ta heavy war chathabasina maram oiraga Russia da sunariba Russia da soknariba North Korea ki mokhoi ki force ka asu siba ki pau mention tawi